Rani Gaidinliu gi mapok numit thouram mathang chahidagi state level function da oina pangthoklagani haina Chief Minister N.Biren na phongdokhrei. Wafam asi Rani Gaidinliu gi chamaga supna nipan suba mapok numit ngarang Manipuri da leiba Rani Gaidinliu Park da Ramina Birth Anniversary Organizing Committee na sinduna pangthokhiba thouram aduda mahakna phongdokhibani. Chief Minister N.Biren na Rani Gaidinliu gi thouram asi Kavui Mother Association khaktana singadaba nate Rani Gaidinliu gi thouram pangthokpada Kavui Furup marakta yanadabagi mami kaya tariba asi thadoklaga nationalism gi pukjal chenba Rani gi wari sing tungi mirol da khanhanduna mareipak nungshiba miyoi ohensi haiki mahakna makha taraduna maraktagi lakpa miyoi kharana Manipur da leminariba Furup singi marakta lanthokna basilli masida nadana history iba kayana achumba sengba ibagi mahut thaidoktuna iri asigumba kaya asina kanglu Furup singi marakta achauba yeknaba ama sagatnaba hotnari maram aduna lamdam masida leiriba Furup singnasu asigumba history thaiduna iba kayadagi jaksin minasi haiki loinana kabui singi marakta kabui khaibum tariba asisu amata oina punsinduna hingminanaba hotnasi loan amadi chatnabi khetnarabasu haurakfamdi amatani haiki thouram maduda lenga ki minister amadi official kayana sarokya ki amadi Rani Gaidinliu gi mitamda governor Lal Ganesh yauna leisu katuna ikai khumna bodki hol zelerong katriba male no unity leitri Rani Gaidinliu ena PTV phawre lore bhatas and party lakpadagi kanagi hi the maming thonba kanagi national level the Rani Gaidinliu loireba but ekhoi Manipur di lon ga yetna ma woid nam salaga leba nga ku yaroi Himminasedi am transparently openly himminagadamni Kavui Mother Association kata the karigino ba suk chawba national leader amagi celebration bu karigi jalarong ekoi singadam ni pune tholok trimanong kai sini dai nai why zati gi pai pu thigat pa sathina wat pa ekoi je masa oi ba matik chada ba ekoi ne karor sanga pirakna honorable union home minister na jatra hunraba Rani magi ada sambat kada ba hojik phawba chaget na leye ba si ya ubai ai ga yade ga tawdna ba then akoi kamai mang chatkani history su khargra dum naina ba mathok tai history thaira ga iba lairik haiba english ngangba mayam de su perception bi thaira gi hona dra maslai da mai tai ga aduga khana andai hona ba adagi naga ga aduga khana andai hona ba thadau ga aduga khana andai hona ba pangan ga aduga khana andai hona ba mayam se lairik iba haiba ngangba haiba mayam ama moilege koi section matam ne hosi